ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯏꯚꯦꯟ ꯑꯃ ꯁꯤꯜꯂꯨꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯈꯔ ꯈꯨꯗꯣꯜ ꯇꯝꯖꯒꯗꯕꯅꯦ ꯑꯗꯣ ꯁꯤꯗ ꯃꯥꯏꯑꯣꯟ ꯅꯥꯃ ꯑꯩꯅ ꯑꯦꯗꯚꯔꯇꯥꯏꯁ ꯍꯥꯞꯆꯈꯤꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯈꯔꯅꯤ ꯎꯠꯇꯣꯏꯁꯦ ꯑꯗꯣ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕꯅꯤꯅ ꯃꯐꯝꯗꯨꯗ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯝꯃꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯈꯔ ꯑꯩꯅ ꯅꯝꯖꯔꯛꯄ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩꯈꯣꯏꯅ ꯏꯚꯦꯟ ꯈꯔ ꯄꯥꯡꯊꯣꯛꯑꯦ ꯏꯚꯦꯟ ꯄꯥꯡꯊꯣꯛꯄꯗꯨꯒꯤ ꯃꯅꯨꯡꯗ ꯏꯚꯦꯟ ꯑꯃꯅꯤꯒꯤ ꯚꯤꯗꯤꯑꯣꯅ ꯑꯩꯅ ꯎꯠꯆꯔꯛꯀꯗꯣꯏꯁꯦ ꯑꯗꯣ ꯏꯚꯦꯟꯁꯦ ꯑꯦꯟ ꯒꯦꯝꯁꯤꯅ ꯃꯤ ꯊꯥꯡꯕꯤ ꯑꯦꯟ ꯀꯛꯆꯦꯡ ꯑꯗꯨꯒ ꯌꯦꯇꯨꯝ ꯂꯦꯡꯕꯤ ꯑꯗꯨꯒ ꯑꯃꯅ ꯕꯨꯛꯇꯟ ꯏꯟꯕꯤ ꯄꯨꯁꯑꯞ ꯇꯧꯕꯤꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯝꯅꯤꯡꯕꯅꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯕ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯒ ꯁꯦꯟꯅꯕꯗꯣ ꯑꯗꯣ ꯁꯤꯗ ꯌꯥꯎꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯇꯤꯝ Bꯒꯤ ꯃꯤ ꯅꯨꯄꯥ 38 ꯅꯨꯄꯤ 21 ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯐꯨꯜ ꯀꯣꯑꯣꯄꯔꯦꯁꯟ ꯇꯧꯕꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯤꯝ A ꯑꯗꯨꯒ ꯇꯤꯝ Cꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏꯗ ꯐꯨꯜ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕꯗ ꯌꯥꯝ ꯋꯥꯗꯦ ꯑꯗꯒꯤ ꯄꯨꯛꯆꯦꯜ ꯂꯣꯏ ꯁꯦꯡꯉꯦ ꯑꯩꯒꯤ ꯁꯤꯒꯤ ꯘꯔꯤꯁꯦ ꯑꯩꯅ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩ ꯘꯔꯤꯁꯦ ꯀꯗꯥꯏꯗ ꯊꯝꯃꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯈꯪꯕꯅꯦ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯂ ꯌꯦꯡꯀꯥꯟꯗ ꯑꯩ ꯘꯔꯤꯁꯦꯐꯥꯎ ꯃꯥꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯁꯦ ꯂꯪꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯅꯔꯝꯕꯗ ꯌꯥꯝ ꯃꯤꯁꯤꯡꯁꯦ ꯐꯕꯒꯤ ꯀꯩꯝꯇ ꯃꯥꯡꯕ ꯈꯣꯠꯄ ꯄꯣꯠ ꯆꯩ ꯃꯥꯡꯉꯦ ꯈꯣꯠꯂꯦꯒꯤ ꯀꯝꯄ꯭ꯂꯦꯟ ꯀꯩꯝꯇ ꯂꯩꯈꯤꯗꯦ ꯑꯗꯣ ꯏꯚꯦꯟꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯐꯨꯜ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯗꯅ ꯏꯚꯦꯟꯇꯣ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤꯕꯁꯦ ꯑꯗꯨꯒ ꯏꯚꯦꯟꯇꯨꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯧꯔꯨꯏꯗꯨꯒ ꯐꯪꯉꯛꯏꯗꯨꯒ ꯈꯦꯠꯅꯕ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯈꯤꯇꯪ ꯑꯁꯣꯏꯕ ꯂꯩꯔꯝꯒꯅꯤꯅ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯛꯃꯤꯟꯅꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯟꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯣꯡꯉꯛꯏꯕ ꯕꯁꯇꯨꯗ ꯃꯌꯥꯝꯅ ꯍꯦꯟꯁꯦꯛꯀ ꯇꯧꯕꯤꯗꯅ ꯑꯗꯒꯤ ꯆꯠꯂꯝꯗꯥꯏꯒꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜꯂꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨ ꯐꯥꯎꯃꯤꯟꯅꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯊꯪ ꯄꯨꯟꯕ ꯐꯪꯉꯗꯤ ꯑꯃꯨꯛꯀ ꯄꯨꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄ ꯈꯔꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯚꯦꯟꯇꯨꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨꯒ ꯀꯥꯎꯕꯁꯨ ꯉꯝꯃꯣꯏ ꯄꯨꯟꯁꯤꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯔꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯚꯤꯗꯤꯑꯣ ꯑꯩꯅ ꯍꯥꯞꯆꯕ ꯈꯔꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ End game. Sijam ta tingko. Keran daro, hujiki mi lau ki bising do keran daro maninda. Noi hujiki mi jing do handa ubat. Noi ki watro. Ani wali noi ki. Hello. Okay.
ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ Sina handole Tim Sina first down ni Chalo Yare Tim Sina first are Tim Sina Timbina first are Timbina Yang lain tahu deh Sina si demo ni sida tu yang huru ko. Agak kontelan kan? Nanti hijau yang. Nanti adu si siar loh ba. White ni ba? Sini ba? Kung je pau, dulu ni, kuang je. Main tiga pihak deko. Main tiga ada ba? Dua kung je mana? 2, 3, 4, 5, 6, 7, 8 9, 10, 11 Position set na minute amagi push up ni hujik tog dije. Koi lo yaw biam ni camera da. Yaw ti. Position le ro. Hey, talle he. Lagi, nang na ba ya da position da. Okay. Jangan ba? Bikram ji nang ai bet chi ka lo mi jing do. Ai 1 2 3 la ra ye ko. Nang ma. 1 2 3 push up 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24 25 26 27 28 Mà không thuốc thì phải đâu này chị? Ngam ra di give up tong lo ko. 34 35 36 ngầm ra đi. Ai ko khum chale nu ai khu. Lok salo. Lok salo. lại là metric thà bây giờ bằng anh em nó bảo bây giờ gì phút 5 minutes cái này anh nó lấy parents hai đó phút 5 minutes này là càng lắc hingi đó nó ra cái tàu nó thì anh ấy English có nó piri này ada cái tujuh tầm bằng anh BA tầm bằng anh MA tầm bằng pung mà bảo bây giờ này ada metric thà bằng anh em sẽ phút 5 alternate source of income and an alternate source of activity, primary activity for them would actually do it. Instead of foraging in the jungles and burning down the jungles to earn suppose 10,000 rupees,
we teach them apiculture. Apiculture is beekeeping, right? We won't have. Yes, come on, let's go. Come on, this way, there we go. In your strong position there. All right, in your strong position, everybody. All right, Ricardo. All right, I like it. So in your strong position, we're going to say yes. All right, 3 times, continuously. Yes, yes, yes. Hard it 3 times. And you got to give a high five to your left. You got to give a high five to your right. Get that with us. Look at this. All right. So you guys ready? Yeah! Are you guys ready? Yes! All right, let's go. In your positions. There you go. All right, let's go. ทำไมตรงนี้ละ 1 2 3 5กันได้ in out da da tuang ba in hai jala di liet se